Mamang thakta tongan-tonganba political parties singgi active worker oramba Wangu Gram Panchayat ki ward number 8 amasung 9 dagi imung nifuronggi border chamakun henbana kumbi AC ki MLA S Premchandra Sogatpagi income ceremony amang ngarang numidang Wangu Ahallo Tithek Lekai da pangthokre MLA S Premchandra da Sogatlagani haina nauna changaklaba border sing aduna MLA Masamakna BJP gi Lengyan Yanduna Taram okay Thoramaduga Mari Ledana MLA S Premchandran Hai Fataba political party haiba amatlaite adubu party aduda yauriba miyai sing adugi wakhalon amadi thabak thoram sing aduna party adugi maraibak lepane ngasigi lenga asisu miyamna sembani amadi miyamgi damak leibane Damdam asida thokliba irang asiki warushin ama puraknaba hotnabada aikhoi masel punsinduna amato oina chatminabagi tangai fadabalei mating leiba manipur ama semnabagi damak mating leiba kumbi AC ama semnaba hotnaminasi hainasu mahakna makhatana phongtokhi Makoina tawrama thabak wathongba ngamhongduma mayam singase aigi nusiba aibu takpi ngamba halaman rawri mayam na ibungo dai batang du dunia de akoina dugi MLA da hairu do si ngamaude ni adu si khong ji ngamaude si school ji ngamaude si hospital ji ngamaude si lambi ji ngamaude saran naina tawbo ya ba thabak ngakni ya dabam te leke khoina huiba khoina sidiba khoina ya leba lengjal se masina maram goirga kana kana gumna BJP na adu tawre Congress na adu tawre adu tawre haiba singse khoina mun nang tang khale yengse maro thok taba dol china kasu tawde thabak tawri di dol chiki manu marum yauriba mayam dunia kana kaidori Premchandra ngasi kaidore Premchandra ngasi tawjaba thabak khara ipaisana penbi dana Premchandra tawje khoi myam chatmina khoi mangona support taw mana wat jinje khoi na hena hapchal khana apa o kenam goir ka doini har tension dire mayam jinje dol ge mari lena adu sibai chinaw mayam sing na sida khoi masen amana ama bunna dana amana abu sing thana bhana ba khoi masen ngakta har mana adugi mini aina adugi mini adagi mini ta thu leini ngai matamna khoi tawro ka development mayam mama ramen degi la ka do tongan ba panel sri father person pa mayam mama ramen sri packet ya bali drari ki mayam mama khoi market gap ma kana thamba ramen na te khoi masen gi marak tane ngai gi saidi mamon vote pi hok dini aidi ma gi mini ne aidi adugi mini ne vote boy grasu vote ki wakhanda dum nai ngar lai ba ma khoi model ka lai ma ta busina mar moy ga china khoi marak tanu sina ba gap lai ana objectly china khoi ma pulaga ai khoi na nakalam da le pa kana so khoi mang le pa ngam do